अहानबद मरुइब पाउ खरा ओइना मयाम तेंतक तेंतक थमजगे ngasi kangpokpida mass release चटकदौरी हाइदि ओइना मंगजौना नुमिनिनी से थोक्तुना सदां लौथोख्रबने म्यांमारदगी मणिपुर कुकी मिलिटेंट समपन आइन काइन संगसिलख्री हाइबा इंटेलिजेंस की रिपोर्ट अरान बहन कुकीजौ ट्राइबल बॉडी न मराल सीरुदुना हयेंग सेप्टेम्बर 13 असोब रैली अम सनबा थौरांग तौख्रे हाइदि अतोप पाउन हाइबा थौदो सिचरोन ngrang नुमिदांगी पुंग 3 मखाइमुक ताब मतमदा कुकी खुलाई पाइबसिन जरीबमदगी किलोमीटर 3 रोम चलगा लैबा मंगबुंग खुलगा ताइनबा बारिजुरी हाइरिबा मफम अदुदगी मितै खुल तमना नुमै राउंड क्या कापसिन लांदा रखिबने हाइदि थाजनिंग ओइरिबा पाउन हाइरिबा जरीबम डिस्ट्रिक्ट असिदा असोबु लनफम अम ओइरखद्र हाइबिगी अकीबदुना मरम ओइरगा मैतैगी नगनना लैरिबा मुस्लिम फावबा लान नंगलकपा याइ हाइदुना मयुम थादोक्तुना सफगदबा मफमसिंगदा सेनाखिबा यावरिसु हाइदि लोइनना हौजुक मंगबुंग मैतै खुल लांदारगलिबा सिलैकाय अमगुम लैरिबा मंगबुंगी कुकी अमसुम मसिगा थंगना लैरिबा साइजंग विलेज तगिने हाइदि मंगबुंग अमसुम साइजंग विलेज असिगी मनुंगदा हौजुक सिजिनद्रबा असौबा जंगल ओलबा चाबगन जरिबम टी स्टेट अमा लैरि चाबगन असि कुकी सिंगी असौबा केम अमगुम अयुक नुंथिलदा लैरि मैतै खुलसिंग एटेक तौरमलबा मतुंग मफम असिदा संगसिन्दुना लैखिबना स्टेट फोर्स याउन सिक्युरिटी फोर्स न कॉमिंग ऑपरेशन सथरबसु मखोइना कापथोकलंबा नोंमै मरुगी तोनिंग अमसुम सिजनबा याददुना होंदोकलंबा मखोइना साबा खुलाइसिंग नतन अतै फंग ngamde हाइदि लोइनना हाइरिबा जिरिबम टी स्टेट असि मनाक नकपदा खुंदाबा मुस्लिम सिंग याउन खुंजा क्यागी सिंगचन फम अमसुम सासन थादोकफम ओइ लेरमने दो हौजिकति कुकी सिंग नतन अतोपा मी अमता चाबगन मनुंगदा संगहंद्रे सुहाइदि होइना जरिबम चाबगन कुकी नतना कनामता संग ngamdri हाइदि लोइनना डिस्ट्रिक्ट वांगबदि कुकी खुलाई पाइबसिंग लेप्तना संगसिलकपा ड्रोन फुटेज उरे नि स्पाउसन मखातना फुंदुरखलि मणिपुर टॉप चैनल की मैकेदी मरुएबी ई पाउसिंग मैम थमजरी अहानबदा इराबत फाउंडेशन अमदी अमेस्को की इंसांग नापी येंथोकपगी थौरम लोइसिनख्रे इराबत फाउंडेशन मणिपुर अमदी अमेस्को न खुसमनदुना नुमिनिनि सुपना सथरकपा लमदम सिगी मियामदा ममल लौदना इरमदमदा फंगबा ओहै वहै अमदी मितै सेंग यावना मना इंसांग नापी येंथोकपगी थौरम लोइसिनख्रे इराबत फाउंडेशन मणिपुर न थादोरकपा सिरोलमन हाय ngasi अरोइबा नुमिता काइबीगी याइबिरेन चिल्ड्रेन होम अमदी मोंगसंगैदा लैबा ओल्ड एज होम चखाव अमदी मितैसिंग यावना अंगम सिलगी मतेंग पांख्रे चिंजाक मिपाल तांगदबा मसागी पोथोक्तना पुक थानना चाजबा हाइबा वखलोंदा संगसिलकलिबा प्रोग्राम असिगी लुसिनबगी नुमिता फाउंडेशन असिगी प्रेसिडेंट केस गोपेन लोवांग फोंदोरखिबदा सुबोनोम बेहेना कनखनबा अवा अना थीदना थबक खुदिमक मयोंगामिनसी हौखिबा चै खरा सिदा लमदम असिगी ओइना सेल थुंगी फिबम का हेना सोक्सलक्ति असिगुमा फिबम असिदगी कन्ननबा अमता ngairaba खुलाइदि एखोय खुदिमकना थबक हेना कन्न सुबा हाइबसिना ओइगनि लेंगानसु लौमी सिनमिसिंगिदमा तौफम थोपो पुनमक पांथोकपिनाबसु मांगना मदि दैनबसिंगे पुकनिंग सिंसिनखि अतोप पावमना लंगबन हाइसोय लंगबन हाइथाकतपगी थौरम पांथोकलगनि कॉफमैप लंगवन थाना लाकपदा मोरेगी लेखिद्रब अहल लमनमदे हौजुक चथरिब लान सिदा थवाइना पोंता पीख्रब अथौविसिंगी मफमदा कमिटी ऑन प्रोटेक्शन ऑफ मीतै विक्टिम कॉफमैप मोरेन सिंदुना हयेंग सेप्टेम्बर 13 ता हाइबदि सिलंगवन हाइसोय लंगवन हाइथाकतपगी थौरम अमा आईडीएल गर्ल्स कॉलेज अकामपात हांगनिब रिलीफ कैम्प ना पांथोकलगनि मरम अदुना मोरेगी मिपुं खुदिमंगना लंगवन हाइसोय कतपगी थौरम सिदा सरुक यामिना सिहाइना लुप असिना पाउजल पिरकलि अमोरमदना सुकी स्पेलिंग कंपटीशन अमदी मणिपुरी लोल की वाहनथोक संगमनबा सेप्टेम्बर 19 पांथोकलगनि स्टूडेंट यूनियन ऑफ कांगलेपाक सुकना सिंधुना तारा सुक स्टेट लेवल स्पेलिंग कंपटीशन 2024 अमदी कांगलेपाक पुंबगी तरुक सुबा अरिबा मणिपुरी लोल की वाहनथोक संगमनबगी फाइनल राउंड सिंग हौजिक थोकलिबा लेबाकी इरांग अमदी मायोनरीबा अरुबा फिबम असिना यैथोक्तुना लाखिबदु लाखलिबा सेप्टेम्बर 19 अयुक पुंग 4 मणिपुर यूनिवर्सिटी की कॉमर्स डिपार्टमेंट पांथोकलगनि हाइना माहिरुइ लुप असिना थादोरकपा सिरोलमन फोंदोरकलि मखा चथरकपोइना कांगलेपाकि मैरागी एडिटोरियल मैम थमजरी लेबाक मियामबु ओपन जेल थंबगुम कयाम कुइना थंखिगदरी हौजुक मणिपुर मियामनि हिंगलिबा सि ओपन जेल अमा फजिलगा थंबगा सब मानै हाबिहे लेबाक मियामना मरमदा मणिपुर बुसिंग अमसुम तमनिमक्ता मनिंग तमना सरोक सिनतौबा ngamdi masida natana इंडिया की स्टेट अमदा सत्के हायरबसु नोंथकी लंबी ओइरिबा एरोप्लेन नतना अतै लेखा की लंबीदा सतुक सिनतौबी खुदोंचाबा अदु लेति अदुना मियामगी
maning makha tamna hingbagi hak adu pura mattuna open jail amada phajinduna thambaga sa manana Manipur miyam hingli habi he oiriba phibam asida Manipur lengang lamdam asigi law and order miyamgi punsi amadi lantum ngak sen mangamdri masina kangkhong saiba lengak leitraba lamdam ama haibadugi thakta leirakpadagi Manipur thugaina bo hotnariba sin Kuki narcotics na bomb amati nomai kapsinduna Misam Praja Singhi Matata Landa Ningma Matam the Yam Line Landa Dona Mishimina Madi Aso Apan Katukali Manipulenga Ama Isau Sauna Lina Apong Ba Yeknaba Moiriba Sin Kuki narcotics na Landa Matamda Mayoknaba Lanpamda Sapsana Lanting Naduna Makoibu Mighty Babi Bungamdri Lamdamasi the Barat Lengana Ngakshena Bikitamok Hazilakliba Central Security Force na Masagi Matok Sapsana Pangtok to the Ngakshen Bikitabok Pangtok Nariba Pangthoknaribra haibadu mayek sena khangmamdri oiriba phibam asida Manipur lenga masagi maramdam amadi miyambu ngak senbagi thabak paikhat pangamdana atukki matik sontna leiriba sikari geno haiba wahang ama lakhi wahang asigi pakum nungaiba punsi made lamada lenduna leiribani haiba yaraba aikoigi MLA yangkhaina sapsaba pakum adu pifam thokpani ngasi phaoba miyamgi mihut amamam oiriba MLA singna marebak Manipur thugaina bu hotnarakpa sahi amaga tha taruk suraba phaobada aphongba yeknaba sing maithiba piba ngamdana leiribasi marebak miyamgi nungsidaba mamingtagi oina leiba MLA singna takpani haibada haimama thokloidra haina khali Sera sida Manipur landaraknaba ningthina train tawraba sin Kuki terrorist samapan Manipur thomjin khrihabigi pawamasu security advisor Kuldip masamangna pawgi mifam pangthoktuna barat sinba thungna khankhre pawsi hekta baga barat lengara Manipur miyam nungsiba tarabadi khudakta ngaksenbagi thabadu sapsana lokhat pantokpani adubo Prime Minister Narendra Modi amadi Union Home Minister Amit Shah na tana khangna House Phaoba ngak senbagi thabak sapsana lokhatana leiribasi yamna lali Manipur thokliba lalasi barat ki mapung lamoiriba state amada thoklamba tarabadi nongmanini gi manungda loisina barat lengana soidana hotnaramgani adubu sahi amaga tha taruk sujilakba lalasi loisina bo hotnadana barat lengana tumina lasiliba sinati Manipur miyam nungsidi warninglaga wajo sininglaga sijo haibdu thabakna takpani hani yai Phiba masida asawa thaudang laugadori basi Manipur lengani adubu Manipur lengana ngasi phaoba lalasi lusinna ba barat ki Prime Minister na singbada akanba pressure pidana laithokli basi yamna lali masi marebak nungsitaba MLA minister singni haibadu thabakna takpani maramaduna Manipur miyambu open jail amada phajinduna thamba taraba asum thamba tarabadi miyamgi akanbi ihau ama Manipur lenga ki mathak horakani matamduna Manipur kari oigada ki haibadu khangna ekogi lengang roisingna Manipur thokliba lala solution na blokhom thoko thaudang adu lawku tai haba kanglai pa ki maira gi editorial mayam da hanmada special content maina mayam da thamjari makhasa tharak poina mapalam gi pawkhra mayam da tentak na thamjagi Myanmar military junta na flood relief volunteers sing counter terrorism law gi makhada akiba piri Myanmar military junta na Security group oiriba ising isag awawa nanglaba miyoi singbu mateng pangliba Tanggu district Bago region da leiriba singbu counter terrorism law gi makhara phagani haina ki hanbagi thawong sing sa thari haina media report ki warol matungina phongdorakli Myanmar military junta gi official singnadi ising isag awawa nanglaba miyoi singna mateng pangliba security group singaduna resistance na control toriba pele singdasu mateng pangkiba yawagi phibam lakpan maram oiraga threat asipirakhiban hari Volunteer group Tanggu youth amadi makoigi marup mapang sing yanggona leiribasingna haikibada junta gi troop singna makoibu ising isawgi awaba tengbang sangkiba matamda atingba yet pirakhi makoini ising isawgi awaba nanglaba miyoi singa duda siena satnaba phirol chinjak amadi hidak langthak sing piri Phayu township ta leiba village mari da aikoina mateng pangba sangsinkibada junta gi official singna atingba pikhi Karigumba makoina mapam madura sangsinduna ising isawgi awaba nanglaba miyoi singda mateng pangba tholagadi counter terrorism law gi makhada phagani haina kian khari military officer amana makoida khangalakhiba role gi matung ina Karen National Union KNU amadi People Defense Force PDF na control toba mapam singda sangduna ising isawgi awaba mateng pangba yaroi habigi wapam khangali Karigumba aikoina hairiba area singaduda sangduna mateng panglamba tholagadi armed group singadugu support tawi haiba lawduna phagani hari junta gi maikedigidi National Unity Government amadi PDF asi
terrorist group ama oina lawbga loinana kanagumba makhoi mari leinaramba thoklagadi counter terrorism law gi makhada charge tawgani masida yamdrabada miyoi aduna sahi taragi matamdi jail da laigani Tanggu district ayamba saruksingdi KNU gi brigade 2 gi territory gi manung sanalai numaiju numita KNU gi maikedi pikibiste mena mana phongdo kibada warol gi matuina Tanggu district thokibi ising gi sa osin maram oiraga village humdraga manga di ising thumjin kibaga loinana miyoi la amaga lising nifurom hena lefam sakhum lehendre aduga miyoi tare na sire ningthuka numita junta gi information ministry gi website nadi volunteer sing bukian khangan bagi thawong sing sa thai haibadu akan mamong yaning da but pagal loinana lanmi amadi official sing adu handakta food poisoning oibigi thawdok thokraba matung tarakpada donation gi thaba adu yengsinba sangkhibani haidi security force na inspection adu yengsinki adubu makoina donation singbadi athingba piba leiti hauze masagi sai yankai mari suraba Tanggu da liba volunteer amabu junta gi troops sing kian khangan bagi thawong sing sa thai hain maral siri group asigi makai digi area du kanana control to no haibadu ningthi sana khangdi ising isaw gi awab taraba mi sing da mateng pangnaba sangsiloguni haidi thangsa numita yangon da liba volunteer singa punsilaga temporary monastery ama da camp tawraga lekhi masi maru oina flood affected oiraba Tanggu village ta sana thanaba pochai sing thanabani adumainama junta gi troop amadi police na truck amada laglaga tengbang bagi thaba adura yetpa pirakhi masigi matung tarakpro official sing aduna karamba village ta sana thanaba sinja adu pige doribano haibasu hanglakhi haidi aikhoina lunch box sing adu ising isawi awab nanglaba yeda si amadi shower township ta pinanaba thourang tawbani makoina mateng pangba du bu ayaba pikre adumainama seng noodles amadi flight chili yawa khajing amadi tiffin sing adu pidana bakhanki junta gi force sing aduna donated lunch box kaya amasu sistauki haidinisu pawsud makhatana phungdorakli atopa tentakpa update amana Rohingya halankhiba khaktana solution purappa ngamgani Yunus Bangladesh ta refugee oina lairiba Rohingya gi miyoi sing asi maramda halankraba khaktada solution purappa ngamgani haina interim government gi lusingba Muhammad Yunus na phongdokre Bangladesh ta masing yamlaba Rohingya gi miyoi laisinbana maram oiraga security gi condition yauna khudongsa da kiyama mayuna hali loinana criminal goebe activity kiyama se henkat akka loinana marak ta khutthokna bagi thawdok singsu sathari Humdraga mapan suba United Nations General Assembly New York ta pangthok liba sigi sidelines ta high level gi oina khana khibada Yunus na haribadi Bangladesh ta leiriba law enforcement agencies na refugee camp sing da shanti hanjin hanba pami ngamkhai paring da haujuk oirakliba security gi phibam masida aikoina nungnangba poi Rakhine state ta leiriba crisis asi aikoina kupni yengsin basangi international community amadi aikoi gi law enforcement singa loinaraga camp sing adu santi hanjin hana bo khonari hensu paw shu da makhatari sadakhiba meeting adu interim government gi lusingba Yunus na phungdokhibada Myanmar gi lanjenar khiba Rohingya gi miyoi million 1.2 di Bangladesh sangjapam pi duna thamdi Bangladesh na camp sing adu santi amadi tangdu laitaba phibam ama hanjin hana bo khonari adubo border region da marak ta kuthokna bigi thawdok sa thaba amadi tangdu laitadana leiriba phibam da akaiba pi bigi thau hengalakpa thengnare Rohingya gi miyoi sing sangjapam piduna thamlaba su mi kongna leiriba Bangladesh lebasinadi social economy amadi environmental sauna kudong sadaba mayunare Bangladesh ki oina su masigi pankhai leijai maramaduna Bangladesh na humanitarian gi oiba miyeng yengba natraga asumba wayel gi sathanduna Rohingya gi miyoi sing adu maramda halanba khaktana matam sana mayukna duna laklaba Rohingya gi crisis asi solution propung ngamgani hainasu paus da makhatana phongdoraki adu hausku di myam paus matang sa dusin jarage masu myam puna no update ngaminasi